Assalamualaikum warahmatullahi wabarakatuh. Ramzan thana lakpasida aikoigi horen ahingdagi uza henggadobnina uza henbasida aikoigi manipur gi oina to pindai jagar sa tawbe do manipur gi oina hajrabada iftara made sehri gi matam soiba aduga sehri sida aikoigi ngana jathokraga aduga fajr sina fajr matam oidringaida fajr ga jan namaz kauraga namaz pangthokpa sigisi prithvi bhum ya manaloina tawi aduga masigi matangda scholar kaya amagi opinion lei scholar mayam hingu nainab kana chobu topic amu oikhrani asang topic amu oikhrani aduna mayam sing aduna haiba sing do khomjal laga ina thamjage adu mi sing ade haiba scholar na habi gidamne alim sing habi gidamne haiba do alim sing gi wadi na thei thammeba popular oiba mi dun haiba dune bazat khrise akhoi chamna dam pangai haiba mi dun sakhrise ado ji alim sing kari kari hairi ge haiba do ai tentak na thamge quran gi surah al baqarah gi 187 ayada suna hai chau thau na khoida mayek senglak matamda matam du yodri fawba nonga lakpagi anguba langlana ahingi amuba langladagi haibadi aya sida palibu haise nonga lakpagi anguba langlana ahingi amuba langladagi mayek senglakpa matam du yodri fawba haiba sida aikoina khangadabadi madu al fajr al sadiq haibadi madu akoina urdu da subah sadiq haibduni adubu prithvi ge ayam mafam da masigi ahingi zaklen saba sehri asibu al fajr al qazib haide urdu da akoina subah qazib haibadi aran ba subah nongan bu oidringagi matam asida sehri jabu lo chalaga aduga hekda fajr namaz pangthok nayeba tawibsung madu pura lali aduga fajr matam su oidri maramdi ayat asina taklebadi subah sadiq ta saba thakpa lepu hai takpaneba hai fajr hek ora pukan takpa lepu hai baneba fajr se karam kanu oigani hai bakana akhoi atyada akhoi naked aina akhoi mamthik mamna leramba asman aduda mayek seng mayek lei ma sangna horizon telli akhoi ngamkhaida akhoi horizon da akhoi chingya da lebe makhaina chingya gi ching maton sangna akhoi amamangan sinabagi adu mayek masek adu ugani aduga so akhoi gi samudra pan leba kamuna samudra gi ngamkhai roibada ugani aduga adumain tona marbumi leba bagiso ado sini sida akhoi gi yamna samna quran takpiri basidiko ada hauji akhoi na torisi science kholak matungina hai bisindu science na phajana mayek seng takpi hai tare karam kanda akhoi gi adugi masek mangan haibadi english da twilight scientific term da toilet hai tare toilet sing asi karam matam da thoi haibagi lai ado ta si sing si akhoi na lal hai maramdi hai basing asi research tor matung dani maramdi ayat asina taklebadi subah sadik ta saba thakpa lepu takpaneba matang sida chum kana mun haibdu khandok na baidamakta subba makhal kayano ayuk makhal kaya ayuki magi tangkak sing adu makhal kaya lebage adu degree kina kaya na kadagi oiba haibdu khandok putayeba ko madudi ahingi ammadagi adia masek mangal thokpa haibadi english maronda toilet asibu makhal ahum neba madu sing dudi ahamada astronomical toilet ni astronomical toilet masidi aikoina mitna uba ngamba toilet nateba masek mangan nateba minu ngamba masek mangan nateba masidi satellite na piba si pibai matung inna aikoina khangma ngambai wane masidi prithvi gi numit thokpa natraga tabagi horizon dagi 18 degree ni masek mangal dude ko aduga akhoi gi asi kamai kan atia da yungna phawlakkaneba sigi masek mangan si kamai phawgal he kanda atyar yungna habidi vertically phawgalakkaneba adu masida sab thakpa kaiba kasu oide si madam sab thakpa kasu kaiba oide si masek mangan asida kaya kan masidi amam bam angan bagi nongalapagi khudam natteba adubu atyada faina habidi sagi vertical oram bagi faina ngantor pa masek manganam yaw ne ba
ꯉꯝꯈꯩꯗ ꯆꯤꯡꯒꯤ ꯉꯝꯈꯩꯗ ꯅꯠꯇ꯭ꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯉꯝꯈꯩꯗ ꯑꯔꯣꯏꯕꯗ ꯑꯗꯨꯒꯤ ꯐꯩꯅ ꯍꯥꯏꯗꯤ ꯍꯣꯔꯥꯏꯖꯣꯟꯇꯦꯜ ꯁꯥꯡꯅ ꯃꯩ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯕ ꯊꯛꯄꯗꯣ ꯂꯦꯞꯄꯨ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯇꯞꯁꯤꯔ ꯏꯕꯅ ꯀꯁꯤꯔꯒꯤ ꯚꯣꯂꯨꯝ 1 516 ꯄꯦꯖꯇ ꯌꯥꯎꯔꯤꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯐꯖꯔꯒꯤ ꯃꯇꯝ ꯆꯠꯅꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯇꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡꯁꯤꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤꯑꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯖꯥꯟ ꯇꯥꯏꯝꯕꯨ ꯍꯥꯏꯔꯣ ꯄ꯭ꯔꯣ ꯃꯨꯁꯂꯤꯝꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯗ ꯐꯖꯔꯒꯤ ꯅꯃꯥꯖ ꯃꯇꯝ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯤꯁꯦ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯔꯇꯤꯀꯦꯜꯂꯤ ꯌꯨꯡꯕ ꯑꯇꯤꯌꯥꯗ ꯑꯁꯦꯠ ꯃꯉꯥꯟ ꯊꯣꯛꯂꯛꯄ ꯑꯗꯨꯕꯨꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯅꯦꯕ ꯃꯈꯣꯏꯅ ꯐꯖꯅ ꯅꯃꯥꯖ ꯁꯦꯝꯃꯤꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯣꯏꯂꯦꯠꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯉꯝꯕꯅꯤꯅ ꯉꯝꯗꯕꯅꯤನ ꯃꯇꯧ ꯀꯔꯝꯅ ꯊꯥꯏꯅꯒꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯍꯥꯕꯁꯤꯡꯅ ꯀꯔꯝ ꯇꯧꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯦꯍꯔꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦꯅ ꯍꯥꯏꯔꯝꯗꯧꯔꯤꯕꯅꯣꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯀꯃꯥꯏꯅ ꯐꯖꯅ ꯅꯃꯥꯖ ꯁꯣꯜꯂꯝꯒꯗꯧꯔꯤꯕꯅꯣ ꯋꯥꯍꯪꯅꯦꯕ ꯃꯟꯗꯇꯦꯅ ꯁꯤ ꯃꯇꯦꯛ ꯃꯉꯥꯅꯤꯗꯤ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯕꯒꯤ ꯂꯩꯇꯦꯕ ꯁꯤꯗꯤ ꯁꯥꯏꯟꯁꯅ ꯑꯩꯈꯣꯏꯒꯤ ꯁꯦꯇꯦꯂꯥꯏꯠꯅ ꯄꯤꯕꯩ ꯋꯥꯅꯦꯕ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕ ꯋꯥꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯉꯝꯕꯁꯨ ꯅꯠꯇꯦꯕ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝꯐꯥꯎ ꯃꯤꯠꯅ ꯎꯕ ꯐꯪꯉꯣꯏꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯕꯒꯤ ꯇꯣꯏꯂꯦꯠꯅꯤ ꯃꯁꯤꯅ ꯍꯣꯔꯥꯏꯖꯟꯗꯒꯤ 12 ꯗꯤꯒ꯭ꯔꯤ ꯉꯁꯥꯏꯒꯤꯅ 18 ꯗꯤꯒ꯭ꯔꯤꯅꯤꯀꯣ ꯁꯤꯅ 12 ꯗꯤꯒ꯭ꯔꯤ ꯃꯁꯤꯒꯤ ꯃꯁꯦꯛ ꯃꯉꯥꯜꯗꯤ ꯑꯇꯤꯌꯥꯗ ꯐꯩꯅ ꯁꯥꯡꯅ ꯃꯩ ꯆꯤꯡꯒꯅꯦꯕ ꯍꯣꯔꯥꯏꯖꯣꯟꯇꯦꯜꯂꯤ ꯆꯤꯡꯒꯅꯦꯕꯀꯣ ꯃꯥꯒꯤ ꯉꯝꯈꯩ ꯃꯥꯒꯤ ꯆꯤꯡꯒꯤ ꯉꯝꯈꯩꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯉꯝꯈꯩꯗ ꯃꯔꯨꯚꯨꯃꯤꯗ ꯂꯩꯒꯦꯔꯥ ꯑꯦꯅꯤꯋꯦꯌꯔ ꯂꯩꯒꯦꯔꯥ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯍꯔꯥꯝ ꯑꯣꯏꯔꯦ ꯆꯥꯕ ꯊꯛꯄꯒꯤ ꯍꯥꯏꯕꯗꯤ ꯐꯖꯔ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯐꯖꯔ ꯑꯣꯏꯔꯛꯂꯦ ꯑꯍꯤꯡꯗꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯀꯨꯔꯥꯟ ꯁꯨꯔꯥ ꯑꯜ ꯕꯀꯔꯥꯟ ꯇꯥꯛꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯁꯦꯡꯅꯃꯛ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯍꯥꯏꯔꯒꯗꯤ ꯁꯤ ꯅꯠꯇ꯭ꯔꯒ ꯑꯣꯁꯤꯟ ꯅꯠꯇ꯭ꯔꯒ ꯗꯦꯖꯥꯔꯠ ꯑꯍꯥꯡꯕꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯖꯍꯥꯖ ꯇꯣꯡꯕꯗ ꯁꯃꯨꯗ꯭ꯔ ꯏꯄꯥꯛꯇ ꯑꯔꯣꯏꯕꯒꯤ ꯉꯥꯡꯈꯪ ꯊꯦꯡꯅ ꯃꯝꯕꯗꯒꯤ ꯃꯁꯦꯛ ꯃꯉꯥꯟ ꯊꯣꯔꯛꯄ ꯃꯤꯠꯅ ꯍꯦꯛꯇ ꯎꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯅꯤ ꯑꯍꯨꯝꯁꯨꯕꯗ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠ ꯑꯁꯤꯅ ꯑꯇꯤꯌꯥꯗ ꯄꯨꯡꯉꯧ ꯉꯧꯔꯒ ꯂꯩꯕ ꯃꯇꯝꯗꯨꯅꯤ ꯃꯁꯤꯅ ꯍꯣꯔꯥꯏꯖꯟꯗꯒꯤ 6 ꯗꯤꯒ꯭ꯔꯤꯅꯤ ꯁꯤꯒꯤ ꯇꯣꯏꯂꯦꯠ ꯑꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯃꯤꯠ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤꯅ ꯃꯁꯦꯛ ꯃꯉꯥꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯐꯖꯅ ꯅꯃꯥꯖ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯣꯖꯥꯒꯤ ꯃꯇꯝꯗꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯀꯩ ꯀꯧꯋꯦ ꯀꯥꯟꯗ ꯑꯔꯕꯤꯛꯇ ꯁꯨꯕꯥ ꯀꯧꯋꯦ ꯐꯖꯔ ꯍꯥꯏꯕꯒ ꯁꯨꯕꯥ ꯍꯥꯏꯕ ꯈꯦꯠꯅꯕ ꯂꯩ ꯁꯨꯕꯥ ꯍꯥꯏꯕ ꯈꯔ ꯈꯦꯠꯅꯩ ꯁꯤꯅꯣꯅꯤꯝꯗꯨ ꯑꯣꯏꯕ ꯑꯅꯤꯃꯛꯁꯦ ꯗꯤꯛꯁꯅꯥꯔꯤꯗ ꯐꯖꯔꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯄꯨꯡꯉꯝ ꯉꯝꯕ ꯑꯇꯤꯌꯥ ꯑꯍꯤꯡꯗꯒꯤ ꯍꯦꯛ ꯉꯥꯟꯊꯣꯔꯛꯄ ꯍꯧꯕꯗꯣ ꯃꯁꯦꯛ ꯉꯥꯟꯊꯣꯛꯂꯛꯑꯒ ꯑꯗꯨꯅ ꯐꯖꯔ ꯀꯧꯋꯤ ꯑꯗꯨꯅ ꯐꯖꯔ ꯍꯥꯏꯕꯗꯤ ꯅꯣꯡꯉꯥꯟ ꯊꯣꯔꯛꯄ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇꯒ ꯗꯣꯟ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯨꯕꯥꯁꯤꯅ ꯀꯔꯤ ꯃꯣꯔꯅꯤꯡ ꯍꯥꯏꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯍꯥꯏꯕꯅꯤ ꯁꯤꯅ ꯑꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠ ꯍꯥꯏꯅ ꯁꯥꯏꯟꯇꯤꯐꯤꯛ ꯇꯔꯝꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯃꯥꯒꯤ ꯇꯣꯏꯂꯦꯠ ꯊꯣꯛꯂꯛꯑꯒ ꯁꯤꯒꯤ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯝꯕꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯊꯜꯂꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯟ ꯃꯈꯩ ꯃꯨꯊꯠꯂꯛꯄ ꯃꯇꯝꯗꯣ ꯁꯤꯒꯤ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥꯗꯒꯤ ꯉꯧꯔꯣꯛ ꯉꯧꯅ ꯎꯕꯅꯤꯅ ꯃꯩ ꯃꯨꯊꯠꯈ꯭ꯔꯅꯤ ꯃꯩ ꯃꯈꯩ ꯑꯗꯨꯒ ꯃꯣꯕꯥꯏꯜꯒꯤ ꯄ꯭ꯔꯦꯌꯔ ꯑꯦꯞꯁꯤꯡꯗ ꯐꯖꯔꯒꯤ ꯃꯇꯝ ꯄꯤꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯇꯒꯤꯅꯤ ꯃꯗꯨꯁꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯈ ꯑꯜ ꯃꯨꯅꯖꯤꯠ ꯃꯥꯒꯤ ꯐꯠꯋꯥ ꯅꯝꯕꯔ 93160ꯗ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯎꯔꯤꯕ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯅꯥꯒꯨꯝꯕꯅ ꯁꯦꯍꯔꯤ ꯆꯥꯕꯗ ꯕꯔꯣꯗ ꯆꯥꯒꯦꯔꯥ ꯑꯃꯗ ꯆꯥꯒꯦꯔꯥ ꯑꯅꯤꯗ ꯆꯥꯒꯦꯔꯥ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯇꯝꯕꯤꯕꯗꯤ ꯁꯦꯍꯔꯤꯁꯤ ꯊꯦꯡꯊꯅ ꯆꯥꯕꯗ ꯕꯔꯀꯠ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯐꯇꯥꯔꯅ ꯉꯟꯅ ꯇꯪꯕꯗ ꯕꯔꯀꯠ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯉꯟꯅ ꯇꯪꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯥꯅ ꯇꯪꯕ ꯍꯥꯏꯕꯅꯤꯀꯣ ꯁꯦꯍꯔꯤ ꯊꯦꯡꯅ ꯆꯥꯕꯗꯤ ꯍꯥꯏꯕꯗꯤ ꯁꯦꯍꯔꯤꯗꯨ ꯐꯖꯔꯒꯤ ꯃꯌꯥꯗ ꯆꯥꯕ ꯐꯖꯔ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯉꯩ ꯄꯨꯡ 2ꯒꯤ ꯃꯃꯥꯡ ꯆꯥꯕ ꯍꯥꯏꯕ ꯅꯠꯇꯦ 3ꯒꯤ ꯃꯃꯥꯡ ꯆꯥꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯕꯤꯌꯨ ꯃꯨꯟꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯇ ꯇꯧꯕꯁꯦ ꯑꯁꯣꯏꯕꯅꯤ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠꯇ ꯇꯧꯒꯗꯕꯅꯤ ꯐꯖꯔ ꯍꯥꯏꯁꯦ ꯑꯗꯣ ꯑꯦꯞ ꯃꯈꯩ ꯁꯤꯖꯤꯟꯅꯔꯤꯗꯨ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯉꯥꯛꯇꯅꯤ ꯅꯣꯇꯤꯀꯦꯜ ꯅꯠꯇꯦ ꯑꯗꯨ ꯅꯣꯏꯅ ꯈꯪꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛ ꯅꯦꯠꯇ ꯌꯦꯡꯕ ꯌꯥꯕꯅꯤ timeanddate.com time and date ꯅꯠꯇ꯭ꯔꯒ sunrise sunset ꯑꯅ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯅꯝꯕ ꯀꯥꯟꯗ time and date ꯀꯤ ꯋꯦꯕꯁꯥꯏꯠ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏ ꯂꯩꯕ ꯂꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯂꯣꯏ ꯊꯣꯛꯄꯅꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯕꯅꯤ ꯅꯣꯇꯤꯀꯦꯜ ꯇꯣꯏꯂꯦꯠꯇꯅ ꯄꯨꯡ ꯀꯌꯥꯗꯅ ꯀꯌꯥ ꯐꯥꯎꯕꯅꯣ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯇꯣꯏꯂꯦꯠꯅ ꯄꯨꯡ ꯀꯌꯥꯗꯅ ꯀꯌꯥ ꯐꯥꯎꯕꯅꯣ ꯑꯗꯒꯤ ꯁꯤꯚꯤꯜ ꯇꯣꯏꯂꯦꯠꯅ ꯄꯨꯡ ꯀꯌꯥꯗꯅ ꯀꯌꯥ ꯐꯥꯎꯕꯅꯣ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯕꯅꯤ ꯃꯁꯤ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯍꯥꯟꯅ
ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯁꯨ ꯐꯖꯔꯒꯤ ꯃꯇꯝ ꯑꯗꯒꯤ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯑꯅ ꯄꯤꯔꯤ ꯐꯖꯔꯒꯤ ꯃꯇꯝ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯄꯤꯕ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯏꯈꯤ ꯃꯗꯨꯗ ꯀꯔꯤꯅ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯃꯤꯅꯠ 5 ꯊꯦꯡꯊꯔꯦ ꯑꯗꯨꯒ ꯁꯦꯍꯔꯤꯒꯤꯁꯨ ꯈꯔ ꯁꯦꯍꯔꯤꯒꯤꯅ ꯉꯟꯈꯠꯂꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯉꯥꯏ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯆꯤꯡꯅꯕꯗ ꯑꯃꯜ ꯇꯧꯕ ꯌꯥꯗꯦ ꯆꯤꯡꯅꯕ ꯄꯣꯠꯇꯣ ꯀꯣꯛꯅꯉꯥꯏꯗꯃꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯨꯡꯁꯤꯡ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯔꯤꯕ ꯑꯗꯨꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯤ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯏꯝꯐꯥꯜꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯂꯒ ꯑꯦꯚꯤꯌꯦꯁꯟꯒꯤꯗ ꯆꯠꯂꯒ ꯃꯣꯏꯅ ꯁꯤꯜꯂꯨꯔ ꯈꯣꯠꯂꯨꯔꯒ ꯑꯃꯨꯛꯁꯨ ꯃꯁꯥꯅ ꯆꯤꯡꯅꯩꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯁꯦꯇꯦꯂꯥꯏꯠꯀꯤ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯅ ꯆꯠꯂꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯗꯤꯒ꯭ꯔꯤ ꯍꯣꯠꯇꯣꯛ ꯂꯣꯏꯅ ꯊꯝꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯆꯤꯡꯅꯕ ꯃꯐꯝꯗ ꯑꯃꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯁꯦꯡꯕ ꯃꯐꯝꯗ ꯑꯃꯜ ꯇꯧꯒꯗꯧꯕꯅꯤ ꯏꯕꯥꯗꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯆꯤꯡꯅꯕ ꯇꯧꯕ ꯌꯥꯗꯦ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯔꯃꯗꯥꯟ ꯀꯔꯤꯝ